ꯍꯥꯏꯅꯕ ꯂꯩ ꯁꯖꯤ ꯍꯥꯏꯕ ꯁꯥ ꯑꯁꯤ ꯐꯧ ꯆꯥꯗꯦ ꯍꯥꯏꯅ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡꯅ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯇꯧ ꯀꯔꯝꯅ ꯁꯖꯤꯅ ꯐꯧ ꯆꯥꯈꯤꯗꯕꯒꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯤꯒ ꯂꯥꯏꯒ ꯁꯝꯅꯔꯤꯉꯩ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯜꯅ ꯃꯆꯥꯅꯨꯄꯤ ꯂꯥꯏꯔꯦꯝꯕꯤ, ꯐꯥꯑꯣꯏꯕꯤ, ꯉꯥꯔꯩꯃ, ꯊꯨꯝꯂꯩꯃ ꯑꯃꯗꯤ ꯏꯔꯩꯃ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯝꯃꯤ꯫ "ꯏꯄꯥꯒꯤ ꯂꯥꯡꯂꯦꯜ, ꯅꯈꯣꯏ ꯃꯔꯤ ꯉꯁꯤ ꯏꯄꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯥꯎ꯫ ꯌꯦꯡꯉꯣꯏ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯏꯄꯥꯅ ꯅꯝꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯅ ꯄꯨꯊꯣꯛꯂꯤꯕ ꯇꯥꯏꯕꯪ ꯏꯄꯥꯔꯤ ꯏꯃꯣꯝꯁꯤꯡ ꯑꯁꯤꯒꯤꯅꯦ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯤꯕ ꯆꯥꯛ ꯏꯁꯤꯡ ꯉꯥ ꯊꯨꯝ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤꯅꯦ ꯅꯈꯣꯏꯅ ꯃꯃꯥ ꯑꯃꯃꯝ ꯑꯣꯏꯕꯤꯗꯨꯅ꯫ ꯐꯥꯑꯣꯏꯕꯤ ꯅꯍꯥꯛꯅ ꯂꯣꯏꯃꯣꯝ ꯐꯧ ꯃꯔꯝ ꯀꯌꯥ ꯄꯨꯊꯣꯛꯎꯔꯣ꯫ ꯉꯥꯔꯩꯃ ꯅꯍꯥꯛꯁꯨ ꯇꯥꯏꯕꯪꯁꯤꯡ ꯑꯁꯤꯅ ꯆꯥꯅꯅꯕ ꯉꯥ ꯃꯈꯜ ꯀꯌా ꯑꯃ ꯄꯨꯊꯣꯛꯄꯤꯔꯨꯔꯣ꯫ ꯊꯨꯝꯂꯩꯃ ꯅꯍꯥꯛꯁꯨ ꯊꯨꯝ ꯍꯥꯏꯕ ꯑꯁꯤ ꯋꯥꯠꯇꯅꯕ ꯍꯣꯠꯅꯔꯨꯔꯣ꯫ ꯏꯔꯩꯃ ꯅꯍꯥꯛꯅ ꯇꯥꯏꯕꯪꯁꯤꯡ ꯑꯁꯤꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯅꯅꯕ ꯂꯥꯏꯖ ꯏꯁꯤꯡ ꯑꯁꯤ ꯋꯥꯠꯇꯅꯅꯕ ꯁꯤꯟꯕꯤꯔꯨꯔꯣ꯫ ꯑꯗꯨꯒ ꯅꯅꯥꯎ ꯑꯅꯤꯅ ꯇꯥꯏꯕꯪꯁꯤꯡ ꯑꯁꯤꯒꯤ ꯆꯤꯟꯖꯥꯛꯀꯤꯗꯃꯛꯇ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯉꯥ ꯑꯃꯗꯤ ꯊꯨꯝ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯇꯨꯡꯅꯐꯝ ꯄꯤꯕꯤꯗꯨꯅ ꯇꯥꯏꯕꯪꯁꯤꯡ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯁꯤꯟꯕꯤꯔꯣ꯫ ꯅꯈꯣꯏ ꯅꯆꯤꯟꯅꯥꯎ ꯃꯔꯤꯅ ꯃꯥꯂꯦꯝꯗ ꯈꯣꯡꯗꯥꯗꯨꯅ ꯅꯁꯤꯟ ꯁꯤꯟꯊꯥ ꯄꯥꯡꯖꯔꯨꯔꯣ, ꯆꯠꯂꯣ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯛꯄꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯒꯤ ꯃꯐꯝꯗ ꯃꯆꯥꯅꯨꯄꯤ ꯐꯥꯑꯣꯏꯕꯤꯅ ꯋꯥꯐꯝ ꯈꯔ ꯍꯪꯒꯠꯆꯔꯛꯏ꯫ "ꯏꯄꯥ ꯏꯕꯨꯡꯉꯣ, ꯃꯇꯧ ꯀꯝꯗꯧꯅ ꯅꯆꯥꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯆꯠꯇꯨꯅ ꯂꯣꯏꯃꯣꯝ ꯐꯧ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯄꯨꯊꯣꯛꯂꯨꯒꯗꯧꯔꯤꯕꯅꯣ" ꯍꯥꯏꯅ ꯃꯄꯥꯗ ꯍꯪꯖꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯈꯣꯏꯌꯨꯝ ꯁꯤꯗꯕꯅ ꯃꯃꯣꯝ ꯂꯥꯡꯂꯦꯜ ꯐꯥꯑꯣꯏꯕꯤꯒꯤ ꯃꯐꯝꯗ "ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯆꯔꯩꯍꯟ, ꯄꯥꯏꯃ ꯎꯟꯕꯤ ꯄꯤꯕꯨꯛꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯤꯡꯅꯔꯨꯒꯅꯨ꯫ ꯏꯄꯥꯅ ꯅꯈꯣꯏꯗ ꯁꯤꯟꯅꯔꯤꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯅꯈꯣꯏꯅ ꯑꯃꯠꯇ ꯋꯥꯠꯇꯅ ꯀꯥꯏꯗꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕ ꯏꯄꯥꯅ ꯅꯈꯣꯏꯒꯤ ꯅꯇꯤꯛ ꯅꯌꯥꯏ ꯄꯤꯔꯕꯅꯤꯀꯣ" ꯍꯥꯏꯅ ꯇꯥꯛꯄꯤꯈꯤ꯫ ꯑꯗꯨꯒ "ꯏꯃꯣꯝ ꯅꯍꯥꯛꯅ ꯂꯣꯏꯃꯣꯝ ꯐꯧ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯏꯄꯥꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯒꯤ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯝꯗꯝꯗ ꯑꯀꯣꯡꯖꯥꯝꯕ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯇꯝꯕ ꯅꯨꯄꯥ ꯑꯃꯁꯨ ꯊꯥꯈ꯭ꯔꯕꯅꯤ꯫ ꯅꯍꯥꯛꯅ ꯃꯥꯂꯦꯝꯗ ꯍꯦꯛ ꯌꯧꯕꯒ ꯑꯀꯣꯡꯖꯥꯝꯕꯕꯨ ꯍꯥꯟꯅ ꯊꯤꯔꯨꯔꯣ, ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯇꯥꯏꯕꯪꯁꯤꯡꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯨꯔꯣ" ꯍꯥꯏꯔꯔꯦ꯫ ꯐꯥꯑꯣꯏꯕꯤ ꯃꯄꯥꯒꯤ ꯌꯥꯊꯪ ꯄꯨꯔꯗꯨꯅ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯁꯥꯔꯗꯨꯅ ꯃꯀꯣꯛꯇ ꯁꯝ ꯑꯃ ꯄꯨꯔꯗꯨꯅ ꯃꯥꯂꯦꯝꯗ ꯑꯀꯣꯡꯖꯥꯝꯕ ꯊꯤꯕ ꯂꯥꯛꯂꯤ꯫ ꯐꯥꯑꯣꯏꯕꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯅꯨꯃꯤꯠ ꯇꯥꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯜ ꯑꯃꯗ ꯅꯨꯃꯤꯠ ꯑꯗꯨꯃ ꯂꯦꯛꯂꯝꯃꯤ꯫ ꯐꯥꯑꯣꯏꯕꯤꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯈꯨꯜ ꯑꯗꯨꯗ ꯐꯥꯏꯗꯨꯅ ꯂꯦꯛꯂꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯈꯨꯜ ꯑꯗꯨꯕꯨ ꯆꯥꯛꯄ ꯐꯌꯦꯡ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯅꯣꯡꯉꯥꯜꯂꯦ, ꯐꯥꯑꯣꯏꯕꯤ ꯃꯣꯏꯔꯥꯡ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯃꯩꯊꯪꯗ ꯇꯣꯔꯕꯨꯡ ꯂꯝꯖꯥꯎ ꯌꯧꯔꯛꯂꯦ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯑꯃꯨꯛꯇꯪ ꯏꯔꯨ ꯃꯥꯏꯊꯖꯒꯦ ꯅꯤꯡꯗꯨꯅ ꯏꯔꯨ ꯂꯨꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯡ ꯑꯃꯒꯤ ꯅꯥꯄꯣꯝ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯆꯅꯨ ꯅꯤꯡꯉꯣꯜ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯗꯨꯅ ꯃꯁꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯁꯝꯖꯦꯠ ꯍꯥꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯝꯖꯦꯠ ꯍꯥꯠꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯅ ꯇꯣꯔꯕꯨꯡ ꯂꯝꯖꯥꯎꯗ ꯊꯦꯡꯅꯧ ꯎꯅꯧ ꯇꯝꯈꯤꯕꯅ ꯑꯀꯣꯡꯖꯥꯝꯕ ꯇꯣꯔꯕꯨꯡꯂꯣꯝꯗ ꯁꯥ ꯇꯥꯟꯒꯦ ꯈꯟꯗꯨꯅ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯀꯣꯡꯖꯥꯝꯕꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯤꯡꯌꯥꯏꯗ ꯐꯥꯑꯣꯏꯕꯤꯅ ꯂꯩꯁꯥꯕꯤ ꯑꯃ ꯁꯥꯗꯨꯅ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯇꯨꯅ ꯁꯝꯖꯦꯠ ꯍꯥꯠꯇꯨꯅ ꯂꯩꯔꯝꯕꯁꯤ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ "ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯕ? ꯃꯁꯛ ꯃꯇꯧ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯆꯨꯡ ꯐꯤꯔꯥꯅ ꯆꯥꯔꯤꯕ" ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯣꯟꯊꯔꯨꯔꯒ ꯍꯥꯏꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯐꯥꯑꯣꯏꯕꯤꯗꯣ ꯍꯥꯟꯅꯒꯤ ꯆꯤꯡꯃꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯂꯝꯂꯦ꯫
ꯑꯀꯣꯡꯖꯥꯝꯕꯗꯨ ꯃꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛꯇꯪꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯤꯔ ꯂꯥꯏꯔ ꯈꯪꯂꯨꯔꯒꯦ ꯅꯤꯡꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯧꯑꯣꯏꯕꯤꯒꯤ ꯃꯐꯝꯗ ꯉꯛꯅ ꯍꯪꯂꯝꯃꯤ, "ꯏꯃꯥ, ꯑꯩꯍꯥꯛ ꯏꯃꯥꯒꯤ ꯅꯐꯝꯗ ꯋꯥ ꯑꯃꯠꯇ ꯍꯪꯖꯒꯦ, ꯑꯩꯕꯨ ꯏꯃꯥꯅ ꯋꯥꯔꯧꯕꯤꯒꯅꯨ"꯫ ꯐꯧꯑꯣꯏꯕꯤꯅꯁꯨ, "ꯏꯁꯨꯅꯨꯄꯥ, ꯅꯪꯅ ꯏꯃꯥꯗ ꯀꯔꯤ ꯍꯪꯅꯤꯡꯕꯒꯦ ꯍꯪꯉꯨ ꯍꯪꯉꯨ, ꯏꯃꯥ ꯁꯥꯎꯔꯣꯏ" ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯑꯀꯣꯡꯖꯥꯝꯕꯅ, "ꯏꯃꯥ, ꯅꯍꯥꯛꯄꯨ ꯈꯣꯌꯨꯝ ꯂꯥꯏꯔ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪ ꯃꯤꯔ? ꯑꯩꯅ ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯎꯖꯩ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯃꯥꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯍꯜꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯃꯨꯛ ꯎꯔꯛꯏ꯫ ꯅꯆꯥꯕꯨ ꯆꯤꯡꯅꯕꯅ ꯉꯛꯈ꯭ꯔꯦ, ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯑꯃꯇꯪꯗꯤ ꯇꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯐꯧꯑꯣꯏꯕꯤꯅ, "ꯀꯔꯤ ꯋꯥꯅꯣꯗ ꯏꯆꯥꯅꯨꯄꯥ, ꯇꯥꯏꯕꯪ ꯃꯤꯕꯨ ꯈꯣꯌꯨꯝ ꯂꯥꯏꯔ ꯍꯪꯕꯁꯤꯕꯨ ꯏꯃꯥꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯂꯦꯗ" ꯍꯥꯏꯅ ꯈꯨꯝꯃꯒ ꯑꯀꯣꯡꯖꯥꯝꯕꯒꯤ ꯃꯐꯝꯗ, "ꯅꯪꯗꯤ ꯀꯗꯥꯏꯗ ꯂꯥꯛꯄꯅꯣ? ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯏ? ꯂꯩꯐꯝꯅ ꯀꯗꯥꯏꯗꯒꯤꯅꯣ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯀꯣꯡꯖꯥꯝꯕꯅ, "ꯏꯃꯥ, ꯇꯣꯔꯕꯨꯡ ꯂꯝꯖꯥꯎꯁꯤꯗ ꯁꯥ ꯇꯥꯜꯂꯨꯒꯦ ꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ, ꯂꯩꯐꯝꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡꯗꯒꯤꯅꯤ, ꯑꯗꯨꯒ ꯏꯃꯤꯡꯅ ꯑꯀꯣꯡꯖꯥꯝꯕ ꯀꯧꯏ" ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯐꯧꯑꯣꯏꯕꯤꯅ, "ꯀꯦꯒꯦ ꯃꯣꯏꯔꯥꯡꯗ ꯑꯀꯣꯡꯖꯥꯝꯕ ꯀꯌꯥ ꯁꯨꯕꯒꯦ" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯗ ꯑꯀꯣꯡꯖꯥꯝꯕꯅ, "ꯀꯦꯒꯦ ꯃꯣꯏꯔꯥꯡꯗ ꯑꯀꯣꯡꯖꯥꯝꯕ ꯀꯧꯕꯁꯤ ꯑꯩ ꯏꯊꯟꯇꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯐꯧꯑꯣꯏꯕꯤꯁꯨ, "ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥ ꯍꯥꯏꯔꯒꯦ꯫ ꯑꯩ ꯑꯁꯤ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯜꯒꯤ ꯃꯃꯣꯝ ꯐꯧꯑꯣꯏꯕꯤ ꯍꯥꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅꯤ꯫ ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯑꯀꯣꯡꯖꯥꯝꯕ ꯀꯧꯕ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀ ꯄꯨꯟꯅ ꯇꯥꯏꯕꯪꯒꯤ ꯆꯥꯅꯅꯕ ꯐꯧ ꯃꯔꯝ ꯀꯌꯥ ꯄꯨꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯏꯄꯥ ꯑꯇꯤꯌꯥ ꯁꯤꯗꯕ ꯂꯥꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯄꯨꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯆꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣ ꯊꯦꯡꯅꯖꯔꯦ, ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯦ, ꯑꯗꯨꯅ ꯑꯩꯕꯨ ꯏꯕꯨꯡꯉꯣꯅ ꯏꯃꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕꯤꯔꯒꯅꯨ" ꯍꯥꯏꯅ ꯑꯀꯣꯡꯖꯥꯝꯕꯒꯤ ꯃꯐꯝꯗ ꯐꯧꯑꯣꯏꯕꯤꯅ ꯍꯥꯏꯖꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯅꯍꯥ ꯑꯣꯏꯕꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯑꯀꯣꯡꯖꯥꯝꯕꯁꯨ, "ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯦꯝꯃ, ꯑꯩꯕꯨ ꯇꯥꯏꯕꯪ ꯃꯤꯔꯛꯇꯒꯤ ꯑꯊꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯖꯧ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨꯅ ꯇꯥꯛꯄꯤꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ" ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯧꯑꯣꯏꯕꯤꯅ, "ꯑꯩꯗꯤ ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯏꯕꯅꯤꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯌꯨꯝꯗ ꯄꯥꯛ ꯍꯦꯛ ꯆꯪꯕ ꯌꯥꯗꯦ꯫ ꯉꯁꯤꯃꯛꯇꯤ ꯏꯕꯨꯡꯉꯣ ꯍꯥꯟꯅ ꯆꯠꯄꯤꯈ꯭ꯔꯣ, ꯑꯗꯨꯒ ꯏꯕꯨꯡꯉꯣꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯆꯠꯂꯤꯕ ꯁꯥꯖꯠ ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯔꯨꯈꯣ꯫ ꯏꯃꯥ ꯑꯗꯨꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯪꯕ ꯌꯥꯒꯅꯤ ꯌꯥꯔꯣꯏ ꯍꯥꯏꯖꯒꯦ" ꯍꯥꯏꯖꯔꯛꯏ꯫ "ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯕꯤꯔꯝꯃꯨ" ꯍꯥꯏꯗꯨꯅ ꯑꯀꯣꯡꯖꯥꯝꯕ ꯅꯨꯃꯤꯠ ꯑꯃ ꯊꯥꯅꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯔꯦ, ꯃꯃꯥꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯕꯅꯤ, ꯃꯃꯥꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯗꯤ ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯄꯥꯝꯒꯗꯕ ꯂꯤꯆꯠ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ꯫ ꯆꯤꯜꯂꯤꯕ ꯆꯩꯔꯛ ꯑꯁꯤꯗ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯑꯀꯣꯡꯖꯥꯝꯕꯕꯨ ꯀꯣꯅꯨꯡ ꯀꯥꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯃ ꯊꯥꯔꯛꯇꯨꯅ ꯑꯀꯣꯡꯖꯥꯝꯕꯕꯨ ꯀꯧꯍꯜꯂꯔꯦ꯫ ꯑꯀꯣꯡꯖꯥꯝꯕ ꯀꯣꯅꯨꯡ ꯀꯥꯔꯝꯂꯒ ꯐꯧꯑꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯅꯤꯡꯂꯗꯨꯅ ꯀꯣꯅꯨꯡ ꯀꯥꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯔꯤꯉꯩ ꯐꯧꯑꯣꯏꯕꯤꯒ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯍꯦꯟꯗꯣꯔꯛꯇꯨꯅ ꯐꯧꯑꯣꯏꯕꯤꯁꯨ ꯑꯀꯣꯡꯖꯥꯝꯕꯕꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯅꯤꯡꯂꯗꯨꯅ ꯉꯥꯏꯕ ꯃꯈꯩ ꯉꯥꯏꯔꯝꯂꯒ ꯂꯥꯛꯃꯟꯗ꯭ꯔꯕꯗꯨꯗ ꯆꯤꯡꯃꯤ ꯍꯅꯨꯕꯤ ꯑꯃꯨꯛ ꯁꯥꯔꯒ ꯃꯣꯏꯔꯥꯡꯗ ꯑꯀꯣꯡꯖꯥꯝꯕꯒꯤ ꯃꯌꯨꯝ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯣꯝꯗ ꯑꯀꯣꯡꯖꯥꯝꯕ ꯐꯧꯑꯣꯏꯕꯤꯒ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯍꯦꯟꯈ꯭ꯔꯦ꯫ ꯀꯔꯝ ꯇꯧꯔꯝꯒꯗꯕꯅꯣ ꯈꯟꯗꯨꯅ ꯇꯣꯔꯕꯨꯡꯗ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯇꯣꯔꯕꯨꯡꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯐꯧꯑꯣꯏꯕꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯀꯣꯡꯖꯥꯝꯕ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯀꯣꯡꯖꯥꯝꯕꯅ ꯃꯌꯨꯝ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯐꯧꯑꯣꯏꯕꯤ ꯌꯧꯔꯛꯇꯨꯅ ꯑꯀꯣꯡꯖꯥꯝꯕꯒꯤ ꯃꯃꯥ ꯊꯣꯏꯗꯤꯉꯝꯕꯤ ꯎꯅꯔꯦ꯫ ꯑꯗꯨꯒ ꯐꯧꯑꯣꯏꯕꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ, "ꯏꯃꯥ, ꯑꯩꯍꯥꯛ ꯏꯕꯨꯡ ꯑꯀꯣꯡꯖꯥꯝꯕꯒꯤ ꯃꯉꯥꯏꯅꯤ, ꯏꯕꯨꯡꯉꯣꯕꯨ ꯂꯩꯇꯕ꯭ꯔꯥ? ꯃꯍꯥꯛꯀ ꯑꯩꯒ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯀꯣꯡꯖꯥꯝꯕꯒꯤ ꯃꯃꯥ ꯊꯣꯏꯗꯤꯉꯝꯕꯤꯅ, "ꯀꯔꯤ ꯆꯤꯡꯃꯤ ꯅꯨꯄꯤ ꯍꯅꯨꯕꯤ ꯁꯛꯊꯤꯕꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯆꯥ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕ ꯑꯣꯏꯔꯤꯕ ꯏꯆꯥꯒ ꯉꯥꯏ ꯁꯥꯟꯅꯩ ꯍꯥꯏꯕꯗꯨ ꯆꯠꯂꯨ ꯆꯠꯂꯨ, ꯇꯥꯅꯤꯡꯗꯦ, ꯅꯁꯛ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗꯦ", ꯃꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯂꯝꯃꯤ꯫
ꯐꯋꯣꯏꯕꯤꯅ ꯏꯃꯥ ꯑꯩꯕꯨ ꯁꯥꯎꯕꯤꯈꯤꯒꯅꯨ, ꯑꯩꯍꯥꯛ ꯏꯕꯨꯡ ꯑꯀꯣꯡꯖꯥꯝꯕꯒ ꯎꯅꯗꯕ ꯌꯥꯗꯗꯨꯅ ꯃꯍꯥꯛ ꯂꯥꯛꯄ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯖꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯊꯣꯏꯗꯤꯉꯝꯕꯤꯅ ꯌꯥꯈꯤꯗꯦ꯫ ꯃꯇꯝ ꯑꯁꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯇꯨꯅ ꯃꯝꯁꯤꯜꯂꯛꯂꯤ꯫ ꯊꯣꯏꯗꯤꯉꯝꯕꯤꯅ ꯁꯛꯊꯤꯕꯤ ꯍꯅꯨꯕꯤ ꯆꯤꯡꯃꯤ ꯅꯨꯄꯤꯁꯦ ꯑꯁꯨꯝ ꯉꯥꯡꯗꯨꯅ ꯂꯩꯒꯗꯧꯔꯦ, ꯑꯗꯨꯅ ꯃꯁꯤ ꯐꯨꯔꯒ ꯇꯥꯜꯂꯒꯦ ꯅꯤꯡꯗꯨꯅ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯌꯥꯡꯒꯦꯟ ꯁꯨꯝꯖꯤꯠ ꯑꯃ ꯄꯥꯏꯔꯒ ꯐꯋꯣꯏꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯐꯋꯣꯏꯕꯤꯅ ꯃꯥꯡꯂꯦ, ꯌꯥꯡꯒꯦꯟ ꯁꯨꯝꯖꯤꯠꯅ ꯐꯨꯔꯕꯗꯤ 이히 이याꯏ ꯄꯨꯝꯅꯃꯛ ꯆꯝꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯌꯦꯡꯒꯣꯟ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯕ ꯃꯥꯜꯍꯜꯂꯒ ꯂꯣꯠꯇꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯗꯤꯉꯝꯕꯤꯅ ꯌꯦꯡꯒꯣꯟ ꯃꯅꯨꯡꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯕꯗ ꯎꯗ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯟꯖꯤꯟꯈꯤꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯐꯋꯣꯏꯕꯤꯁꯨ ꯋꯥꯅ ꯅꯨꯃꯤꯠꯇꯣ ꯑꯀꯣꯡꯖꯥꯝꯕꯒꯤ ꯃꯌꯨꯝꯗ ꯂꯦꯛꯂꯝꯂꯒ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯊꯣꯏꯗꯤꯉꯝꯕꯤꯕꯨ ꯍꯧꯗꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯀꯣꯡꯖꯥꯝꯕꯒꯤ ꯃꯃꯥ ꯊꯣꯏꯗꯤꯉꯝꯕꯤ, ꯃꯄꯥꯜ ꯊꯣꯔꯛꯎ, ꯅꯪꯒꯤ ꯅꯌꯨꯝꯗ ꯑꯩꯅ ꯉꯁꯤ ꯅꯣꯡꯃ ꯂꯦꯛꯂꯝꯕꯒꯤ ꯂꯃꯟꯁꯤꯡ ꯄꯤꯔꯝꯒꯦ꯫ ꯂꯧꯖꯧꯍꯧ ꯍꯥꯏꯗꯨꯅ ꯅꯆꯥꯅꯨꯄꯥ ꯑꯀꯣꯡꯖꯥꯝꯕ ꯂꯥꯛꯂꯒ ꯑꯩꯕꯨ ꯀꯗꯥꯏꯗ ꯆꯠꯈꯤ ꯍꯪꯂꯕꯗꯤ ꯃꯩꯔꯝ ꯄꯥꯡꯅ ꯆꯠꯈꯤ ꯍꯥꯏꯌꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯂꯒ ꯐꯋꯣꯏꯕꯤꯅ ꯑꯀꯣꯡꯖꯥꯝꯕꯒꯤ ꯁꯨꯃꯥꯡꯗ ꯐꯧꯅ ꯑꯉꯛꯄ ꯐꯪꯅ ꯄꯩꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯐꯋꯣꯏꯕꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯀꯣꯡꯖꯥꯝꯕ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯇꯧꯔꯝꯂꯤꯕ ꯐꯤꯚꯝꯁꯤꯡ ꯑꯗꯨ ꯉꯛꯅ ꯌꯦꯡꯂꯒ ꯃꯃꯥꯗ ꯍꯪꯂꯛꯏ꯫ ꯃꯃꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯕ ꯃꯇꯨꯡꯗ ꯐꯋꯣꯏꯕꯤꯕꯨ ꯀꯗꯣꯝꯗ ꯆꯠꯈꯤ ꯍꯪꯂꯛꯏ꯫ ꯃꯃꯥꯅ ꯃꯩꯔꯝ ꯄꯥꯡꯅ ꯆꯠꯈꯤ ꯍꯥꯏꯕꯗ ꯑꯀꯣꯡꯖꯥꯝꯕꯁꯨ ꯃꯩꯔꯝ ꯄꯥꯡꯅ ꯐꯋꯣꯏꯕꯤꯕꯨ ꯄ꯭ꯔꯞ ꯇꯥꯟꯅꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯊꯦꯡꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯦ꯫ ꯑꯀꯣꯡꯖꯥꯝꯕꯅ ꯐꯋꯣꯏꯕꯤꯕꯨ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯋꯣꯏꯕꯤꯅ ꯌꯥꯈꯤꯗ꯭ꯔꯦ꯫ ꯐꯋꯣꯏꯕꯤꯅ ꯑꯀꯣꯡꯖꯥꯝꯕꯗ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯂꯥꯡꯉꯣꯟꯗ ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯟꯊꯥ ꯃꯇꯣꯟ ꯂꯣꯝꯅ ꯂꯩꯃꯤꯟꯅꯕ ꯐꯪꯗ꯭ꯔꯕꯁꯨ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛ ꯂꯥꯡꯂꯣꯟꯗꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯨꯡꯅꯁꯤ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯔꯦ꯫ ꯑꯀꯣꯡꯖꯥꯝꯕꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯐꯋꯣꯏꯕꯤꯁꯨ ꯃꯩꯔꯝ ꯄꯥꯡꯅ ꯑꯁꯨꯝ ꯆꯠꯈ꯭ꯔꯦ꯫ ꯐꯋꯣꯏꯕꯤꯅ ꯑꯁꯨꯝ ꯆꯠꯈꯤꯕꯗ ꯂꯥꯟꯊꯣꯛꯇꯕ ꯌꯥꯗ꯭ꯔꯕ ꯇꯨꯔꯦꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯗꯤ ꯃꯐꯝ ꯀꯗꯥꯏꯗ ꯊꯦꯜꯂꯤ, ꯃꯐꯝ ꯀꯗꯥꯏꯗ ꯂꯨꯏ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯈꯪꯂꯝꯗꯦ꯫ ꯀꯔꯝꯅ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯁꯤꯒꯦ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟ ꯋꯥꯡꯃꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯆꯥꯛꯇꯥꯕ ꯁꯖꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯐꯋꯣꯏꯕꯤꯅ ꯍꯪꯂꯛꯏ, ꯍꯥꯗ ꯌꯥꯔꯧ ꯁꯖꯤ, ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯑꯩꯅ ꯂꯥꯟꯗꯕꯗꯤ ꯌꯥꯗ꯭ꯔꯦ, ꯃꯁꯤꯕꯨ ꯀꯗꯥꯏꯗ ꯂꯨꯕꯒꯦ, ꯀꯗꯥꯏꯗꯅ ꯊꯦꯟꯕꯒꯦ ꯑꯃꯨꯛꯇꯪꯗꯤ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯖꯤ ꯑꯗꯨꯅ ꯌꯥꯝꯅ ꯂꯨꯕ ꯃꯐꯝ ꯑꯗꯨꯗꯅ ꯊꯦꯜꯂꯤ ꯍꯥꯏꯗꯨꯅ ꯑꯊꯦꯟꯕ ꯃꯐꯝ ꯑꯗꯨꯗꯅ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯦ꯫ ꯊꯦꯜꯂꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯐꯋꯣꯏꯕꯤ ꯑꯔꯨꯕ ꯃꯐꯝ ꯑꯗꯣꯝꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯋꯥꯕꯅꯤ, ꯐꯋꯣꯏꯕꯤꯗꯣ ꯑꯔꯨꯕ ꯃꯐꯝꯗ ꯀꯨꯝꯊꯔꯨꯔꯕꯅꯤꯅ ꯏꯔꯣꯏꯕꯁꯨ ꯍꯩꯇ, ꯂꯦꯞꯄꯁꯨ ꯐꯪꯗ ꯏꯔꯥꯛꯅꯗꯨꯅ ꯂꯩꯔꯦ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯄꯥ ꯁꯣꯔꯥꯔꯦꯜꯅ ꯎꯔꯗꯨꯅ ꯏꯆꯥ ꯐꯋꯣꯏꯕꯤꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯀꯔꯝꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯃꯕꯨ ꯊꯨꯅ ꯌꯥꯡꯅ ꯐꯋꯣꯏꯕꯤ ꯀꯜꯂꯨꯅꯕ ꯊꯥꯔꯛꯂꯤ꯫ ꯃꯅꯥꯏ ꯑꯗꯨꯅ ꯐꯋꯣꯏꯕꯤꯕꯨ ꯏꯁꯤꯡꯗꯒꯤ ꯂꯧꯈꯠꯇꯨꯅ ꯇꯨꯔꯦꯜ ꯋꯥꯡꯃ ꯂꯥꯟꯊꯣꯛꯄꯤꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯐꯋꯣꯏꯕꯤꯅ ꯁꯥꯎꯔꯗꯨꯅ ꯁꯖꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯍꯦ ꯌꯥꯔꯧ ꯁꯖꯤ, ꯅꯪꯅ ꯐꯋꯣꯏꯕꯤ ꯑꯩꯍꯥꯛꯀꯤ ꯏꯐꯝꯗ ꯃꯤꯅꯝꯕ, ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯖꯤꯟꯗꯨꯅ ꯑꯩꯕꯨ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯟꯕꯗꯤ, ꯐꯋꯣꯏꯕꯤ ꯑꯩꯅ ꯂꯥꯏꯒꯤ ꯃꯆꯥ ꯑꯁꯦꯡꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯪꯖꯈꯤꯕꯒꯤꯗꯃꯛ ꯐꯋꯣꯏꯕꯤ ꯑꯩꯅ ꯇꯥꯏꯕꯪꯗ ꯄꯨꯊꯣꯛꯂꯤꯕ ꯐꯧ ꯃꯔꯝꯁꯤꯡ ꯑꯁꯤ ꯅꯈꯣꯏ ꯁꯖꯤ ꯑꯃꯠꯇꯅ ꯆꯥꯗꯕ ꯑꯣꯏꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯕ ꯑꯁꯤꯕꯨ ꯊꯧꯑꯣꯏꯗꯗꯨꯅ ꯁꯖꯤ ꯅꯈꯣꯏꯅ ꯐꯧ ꯑꯁꯤꯕꯨ ꯆꯥꯔꯕꯗꯤ ꯁꯖꯤ ꯅꯈꯣꯏꯒꯤ ꯅꯌꯥ ꯄꯨꯝꯅꯃꯛ ꯀꯦꯟꯕ ꯑꯣꯏꯌꯨꯀꯣ ꯍꯥꯏꯅ ꯐꯋꯣꯏꯕꯤꯅ ꯁꯖꯤꯒꯤ ꯃꯐꯝꯗ ꯍꯥꯏꯈꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯈꯤꯕꯗꯒꯤ ꯁꯖꯤꯅ ꯃꯌꯥ ꯀꯦꯟꯒꯅꯤ ꯀꯤꯗꯨꯅ ꯐꯧ ꯍꯥꯏꯕ ꯃꯍꯩ ꯃꯔꯣꯡ ꯑꯁꯤ ꯁꯨꯡꯆꯥ ꯆꯥꯈꯤꯗꯦ꯫